The GK channel bu miyeng tabiriba pumnamakpu Gorbachov na ahammakta taramna okchari. Midyeng tabiriba pumnamakna ayhakpu pungning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi hojungagi mangoinana adomgi screen da uriba contest asigi matangda hena khangbilamagidmakta I button da piriba link natragana description da piriba mamangi episode number 5 pu miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi solid carbon dioxide is also called A. Soil care, B. Dry ice, C. White carbon, D. Solid dioxide. Solid carbon dioxide pu kari hairaga khangnabagi ahanbada soil care, ani subada dry ice, ahum subada white carbon, mari subada solid dioxide. Ngasigi ani suba wahang asidi what is also known as laughing gas? A. Nitrogen dioxide, B. Nitrous oxide, C. Nitrogen monoxide, D. Nitrogen. Laughing gas hairaga karamba gas bu khangnabagi ahanbada nitrogen dioxide, ani subada nitrous oxide, ahum subada nitrogen monoxide, mari subada nitrogen. Ngasigi ahum suba wahang asidi the Parliament of Japan is known as A. Senate, B. Federal Assembly, C. Diet, D. Cortes. Parliament of Japan bu kari hairaga khangnabage ahanbada Senate, ani subada Federal Assembly, ahum subada Diet, mari subada Cortes. Mathakta pankriba wahang ahum asigi adomgi achumba paukhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Hairiba question ahum asigi achumba paukhum pibirakpa comment pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung hairiba question ahum asigi achumba paukhum su mathangi video da haidokchagani. Loinana channel asida hairiba video asi numit khudingi numidangi pung 9 taba matamda thadokjarakani. Mamangi video da hangjakiba wahang ahum ahanbada devaluation of currency helps to promote A. Export, B. Saving, C. National income, D. Import at lower cost. Hairiba wahang asigi achumba paukhumna A. Exports ni. Ani suba wahang da how many languages are recognized by the Constitution of India in the 8th schedule? A. 14, B. 16, C. 18, D. 21. Hairiba wahang asigi achumba paukhumna C. 18 ni. Ahum suba wahang da how many times can a person be elected as President of USA? A. 3 times, B. 2 times, C. Only 1 time, D. No limit. Hairiba wahang asigi achumba paukhumna B. 2 times ni. Ngasigi oinadi wahang ahum asigi achumba paukhum pibirakpa yaudabana maram oiraga lucky winner adu hapsadre. Video asibu yengbiba amasung comment tawbibagidamak adombu thagatchari. Midyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamakta subscribe tawbiramu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Midyeng tabiriba pumnamapu ngasigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachov na amuk hanna thagatpa phongdokchari.